Lakhipuronline putoksaba September ki tang 13 Sagol se numit ki Khomjinba Pao tabirase Ahanbada maroi papao Lakliba SSLC parikhada MCQ gi paukhum gi damak mahiroi singda OMR seat pigadori 100 bedded hospital Lakhipur dagi puthokhiba yaroi haina dabi tawraduna mifam pangthokre Luching ahan nauria amusana laiki dabada tongan lup kaya na makhata na awapa phongdok na ragli amasung lisingani ga kunmari gi Lok Sabha mikhal gi mamangda Barak Tampak pu union territory amoina lauthok na badabi tawkre Haujik mapungoi bapau tabirasi Board of Secondary Education Assam na lisingani ga kunmari gi February gi ahan bachayol da pangthokadaba SSLC parikha gi matangda Multiple choice question MCQ gi paukhum gi damak mahiroi singda OMR seat pigani haikre English General Mathematics General Science amadi Social Science ki matangda chada mark yankhai gi MCQ leigani atei chada yankhai gi wahangi paukhum inabagi damak tongana lamai 13 panba paukhum che pigani haire Unit test half yearly annual amadi pre-board parikha da mai pakpa amadi changnaina class yauba mahiroi singna parikha sida phamba yagani haina Bawasina makhatari Ngasidagi chahi chamaga tara mamangda lingkhatkiba Lakhipur subdivision asigi amatangairaba Lakhipur Primary Health Center asi 100 bedded hospital da upgrade tawbagi wafam leiramba du lauron tawduna atopa mafam da puthokhiba yabagi paw phangbadagi lamdam asigi miyoi singna hospital asi atopa mafam da pokhiba yaroi hospital asimakta da 100 bedded hospital onthok piu haina dabi tawraduna ngarang yumsakation namita Lakhipur town mayol da leiriba Soni Mandir manakta miyam gi oiba mifam ama pangthokre hairiba mifam asida Khaidem Kanta President United Clubs Organization UCO Lakhipur N Nandamon Singha General Secretary UCO Lakhipur Ngangom Niranjan Executive Member UCO Sunita Konthaujam President Women Action Committee for Village Protection Lakhipur Deepak Kumar Setri President Gurkha Samaj Lakhipur Ingudam Binod General Secretary Senior Citizens Forum Lakhipur Ingudam Tarun Kumar President Common Club Lakhipur na chingba miyoi singna sarugya ki taromasiga mari leinana Lakhipur gi MLA Kausik Rai gi mafam dasu memorandum ama pisin kre hairi Center ki 100 bedded hospital e উন্নীত করার জন্য বহুদিনের দাবি আমার জানা মতে প্রায় 1990 সাল থেকে এটাকে আপগ্রেড করার জন্য দাবি করে আছে এখানকার জনগণের বিভিন্ন সংস্থা বা জনপ্রতিনিধিরা জড়িত আছে এই প্রতিষ্ঠানটিকে উন্নীত করার জন্য People of Lakhipur subdivision, people from bordering state of Manipur, Jirimuk and Chuto Begra, Bro Begra, from all this side also people are coming from waterways from through the Barak river and they are availing this treatment from this Lakhipur this hospital. So recently this time we came to know that it is government of Assam has upgraded this hospital to 100 bedded hospital. So we are very thankful to the government of Assam, and from some reliable source we come to know that it is likely to be shifted to some other location from the existing present location, which is not justifiable because পরে আমরা সিদ্ধান্ত নিয়েছিলাম যে অতি সত্বর ডিসি মহোদয় এবং আমাদের স্টেট হেলথ মিনিস্টার কেশব মহন্ত এর পাশাপাশি যতগুলো রিলেটেড যেগুলো আমাদের জয়েন্ট ডাইরেক্টর ওদেরকে আমরা একটা মেমোরান্ডাম দেব এবং সেটার পরিপ্রেক্ষিতে আমরা ডিসি মহোদয়ের কাছেও গত 5 তারিখে আমরা সেটা সাবমিট করেছিলাম এবং সেই তারিখেই আমরা জয়েন্ট ডাইরেক্টরের দেখা সাক্ষাৎ করে ওনাকেও আমরা মৌখিকভাবে এবং লিখিতভাবে আমাদের যে বক্তব্যগুলি আমরা উত্থাপন করেছিলাম
Manipuri Sahitya Parishad Assam gi Maru Sanglen Silcharda Lupasigi President Ngangom Joy Kumar na mipam mapoiduna Lupasima ki President Oibiram Laba Oza Nauria Amosana na laikidabagi awapa pongdokpagi mipam ama ngarang pangthokre Hariba awapa pongdokpagi mipam asida Parishad ki Vice President ani Ngangom Basanta Kumar amadi K Sopon Singhana akhanaba mithong sing oibiki loinana mipam asida Parishad ki Secretary K Champalal Singha Lakhipur District Committee ki President Y Nadia Chan Baskandi Branch ki President KH Gaurhari Singha L Manglemba Singha K Chandrasekhar Singhana Chingbana Laikitraba Oza Asina Manipuri Kanglup Kilon amadi Korirol gi matangda tawbiramba khudolbo palladuna wangangki amadi Oza Asina laikidaba si khunaya si gi menkhatpa ngamlaroidaba mangjaba mani haina penaba phongdoknakhe mifam gi loisilakpada laikitraba Oza gi thawai mirelna lairamdenda ingna chikna lairunaba minute ani tumina laiduna thaunijaki haina Parishad ki General Secretary Professor KH Dhiren Singhana khangalakli Apunba Badarpur Mairapai Bilup Amadi Meitei Marup Ani Napunna Ahlipungo Luching Purel Nauria Amosana na laikidabada awaba phongdorakre ngarang pangthokiba awaba phongdokpagi thoramaduda Ozai bungo Ahibam Molindrana Piral Singkhatki matungda minute ani tumina laiduna laikitrabagi thawai mirelna taibang mapuginakta ingna chikna lairunaba thaunijaki Society for Meitei Chambers of Commerce Assam SMCCA gi member singna BJP MLA Sri RK Imo Singbu Manipur gi Ching amadi Tampak ki equal rights ki wafam gi matangda amadi land reform law gi amend tawbagi pukhatki wafam adubu apenba phongdokre SMCCA na September gi 9 da Bharat ki Prime Minister Union Home Minister Manipur gi Governor amadi Manipur gi CM dasu memorandum ama pisinkhre hairiba memorandum aduda Manipur da thokdaba irang asi athuba matamda tangdu leitaba poraknanaba haijakre Fake news sandokpagi maralda Bangalore police na Hindi journalist Sudhir Chaudhary amadi Aaj Tak ki mathakta case ama register tawkre Karnatak leingakna apikpa kanglup ki oiba phurup singi scheme pibagi matangda dharmagi khenaba utuna September ki tang 13 da Aaj Tak ta sandokiba black and white show da yumpham moraga mahaki mathakta leingaki maigedagi case adu lokhotki bani hairi Lisingani kunmarigi Lok Sabha Mikhal gi mamangda Barak Tampak asibu Union Territory amo oina lauthoknanaba Union Territory Demand Committee Barak Valley Silchar UTDC na dabi tawkre Lagliba November thas ki manungda Kendra Sarkar gi maigedagi Barak Tampakta hiramasigi matangda yengsinhananaba mihut tharaktuna Tampak asibu Kendra lengakpa lamdamama oinanaba thabak lokhanabagi wafam Silcharda pangthokiba paugi mifam amada UTDC gi mihut kangbuna phongdokre ingkumja lising maga chamapan hutrani thoidagi hauduna Tampak asibu Kendrana laingakpa mafam ama ohinanaba dabi tawduna committee asina lakli hairaduna makhoi gi dabi thabak oina paikhatrabadi December thadagi khongjang horagani haina phongdokhi Paugi mifam aduda UTDC gi Central Committee gi President Sanjit Debnath Organizing Secretary Biplop Pal Chaudhary Chief Coordinator Shankar Dena chingba miyoi singna saruk jakhi hairi বরাকবাসী সুদীর্ঘদিন থেকে নানা দিক দিয়ে সংক্ষেপে সর্বদিক দিয়ে বঞ্চিত হয়ে আসছি যে কোনো সরকারি দিশপুরে বসুক না কেন তারা আমাদের কথা শুনছে না অর্থনৈতিকভাবে আমাদের যে বঞ্চনা করে আসছে বিভিন্ন দিক দিয়ে কর্মক্ষেত্রের দিক দিয়ে যাতায়াতের ব্যবস্থা দিক দিয়ে প্রত্যেকটি দিক দিয়ে বরাককে বঞ্চিত করা হচ্ছে তাই বরাকের মানুষ চায় নূতনভাবে আমরা দীর্ঘদিন থেকে যে কেন্দ্রীয় শাসিত অঞ্চলের কথা দাবি করে আসছিলাম সেটাকে আগামী লোকসভা ইলেকশনের আগে সেটা পূরণ করব এটা আমরা কেন্দ্রীয় সরকার তথা রাজ্য সরকারের কাছে আমাদের বিনম্র দাবি Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale
layeng asina hidak amata yaudana hakchangi cell amadi vital organ singbu mathau ningthina pangthokhanduna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna hakchang phana thamba ngamali magnetology scanning therapy asigi kanaba lobbiu ngasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layengzari chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Agi ming binodini kawe. Agi makhong se problem oidna makhong se pome pomaga makhugi tang sida hana hawe anaba se hanbe yorapa se dagi sar jing badagi mari mangani se jing bada agi masa se kyam jamna phai habdo I khangi Aigi mingse baton hakchang se jamna nungaittabadagi mapanna jamna layeng jarure khwang nabadagi amajong khong nabadagi ado poloida khagi sar phangnabadagi sar imphumda treatment sojabadagi loine nungaja phungjare amasung I bike to masu khong haipangam khite hojikti jamna free da hage changamjare Aigi khongse chahi taraga taruna dana isim chatwa jadabadagi awabu oina doctor punamakta layeng modagi phaba ngamdabadagi Santi Kumari doctor siga jengbadagi agi khongje nungaire awabu mi malai makawi balar bondagi ni aigi khwang khuru se mire narakpa se Guwahati kaida loi jengre phaba ngamde Dr. Santi Kumari siga changatana jengbadagi naramba khwang punamak khare Lana Thoromgi Paujel Haukiba September gi chaitha mapan ingkumja lising aniga kunhumdoi thangjenumit ki yaipharaba pungphamda apokpa marup ahal taranithoi hauna sangi luching ahan amasung laninghan aibungogi majai bungo atomba nauria amusanana taibang kumai loiraduna mapugi khuya tankhre lagliba September gi chaitha tarataru thangjenumita Laikhidraba ahal ibungogi lana thorom hauna sang khubam laisram khun mamang leikai haila kandida apokpa macha manai sing amadi imung manunga loinana pangthok charagani hairiba numida sida ahal ibungoga sakhangnaramba amadi nungsibiba mipum khudingna hairiba lana thorom asida saruk yabiranaba media gi khuthangda taragi mafamda paujel jari paujel chena mipum khudingmakta yohanjaba ngamjakhidabana media gi mateng laujabani aran ahui ngakpinaba nolokjari paujenjariba thaubu ahan taranithoi apokpa marup haunasang aroibada maroiba pau amukhana Lakliba SSLC parikhada MCQ gi paukhumgi damak mahiroi singda OMR seat pigadori 100 bedded hospital Lakhipur dagi puthokhiba yaroi haina dabi tawraduna mifam pangthokre luching ahan nauria amusana laikidabada tongan lup kayana makhatana awapa phongdoknaragli amasung lisingani ga kunmari gi Lok Sabha mikhal gi mamangda Barak Tampak pu union territory amoina lauthoknana dabi tawkre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare